Hojik aiko ino nazari base Sangai Artists Association gi director maso ibiriba loinana hariba dola sigi amna maroiba lila roy maso riba duga matam sangna kuigi leikidraba oja Chinglen ga matam sangna sumang kumhai punminar khraba dugumba lila roy amani adunga si Sardhanjali oja Chinglen gi sugum numit sida kuigi lengbiragliba kuigi oja iboy ama khumandegi aduga leikidabo ja sigi dunga sigi thormasi yawba lakpa marilena wahang khra hangjege oja hanbada tram nokjari aduga ngasigi sigumlaba numitchida oja Chinglen sumang lila ge sigumlaba yamna maroi khraba mi ama khangna akhoi phambak sidagi mut khibesde oja gi pungning da lila su punmi naram boina lila roi amoina oja gi pungning da kari kari phawyu ja khoi gi yamba Chinglen thiam mahak laikhitabang ngasigi condolence numita mahak pui kai khomnabagi manipur se sumang lila kausin sili masi yamba sigi thom chi yawgi la ibani yala amada mahalai kidaba kari khanba hebu hana ai mitik tari yam nungsiba yambani lila yam koini yawminari kunila yawdringe gi mamangda yamba je koina ujakre magi sumpiran chaba nupa manba toktorokpada pakjaba wangang sangang magi acting magi masamsi matamada jai jai lawa tai aduga magi pibam muti jam phajaba haitare nupa moina ina koina kalaksaki lila yaudring amangda aduga kona lila yaurakanda yamba che koi thengnare ko matamdagi di maga tinama matamsida kayang yama mayai da lila tawminabada nungaibagi haibabu adugi matik hainingai leitra nungai haitare ko artist yam oiba migi mitek mirok yam khangba haitare khoi metelon da hairakanta mana si aiga ina si tawni haiba si presence of mind si tongna oja asagi yam tamjaningai yam si tamjani yam leiba haitare aduga mahak leike da bai sidi ngasi ai mitigi pi tari basini sinna haidragasu adu mahak leike da bai basidi ekoi leipak sigi ta singna mangjaraba achawa mangjaba man sumang lilagi da nati sumang lilagi dia achawa mafam ama pajagraba masak sumang lilago ba amakak leiba adugi pambum na mayawdraba mamai na mayawdraba gumbani yam leike da basi ta singna ana yawdaba nupa mana laina suraba mayang kang selaba masig yeng biyak tabagumani sumang lila di mang ki babise mahak leram mana khoi nga si yamna sumang lila gi dam ki sauthuk chei Chinglen yaw lila harigadi nupi angang silanau manipuri people singna miyamna aduki matik pamna haduga yam nung siba mana yam base khoi sada thaktana hingda nongmai marakta bom marakta sipai marakta mina kidna nungdang sanaba ngamaktraba matam chaminari tara kaya henminari lila taminabada awama mayam khangminari ayingda satpanina karim matamna mana phagi tawduna khumno halli nungai halli awawa potha halli aduga nongmata machimanau dawna khanba natana atop wakal khande magi pungninga leibadi khangdre aikhugi tinara ko matamdadi samsam machimanau dawna khanjaba wakhalol mamonda ui sauna ngangrusu phagi de oithokpa ngamba aduga machimanau dawna khanjaba kanagomda tathi tawone ngangdaba yambase lila mafam yauredna lilagi makeup tawnabagi magi langjaba khotjaba lilagi phajanaba mamai de makeup tawnabagi honajaba magi mayambagi top top amalai akoina tambanga maroidaba kaya ama aduna yamba maki basidi ai thamoi shongna nungaijadi aduna mahaki awat pase sumang lilagi damaktadi mention banga maroidaba mani aduga maki mochilo bai basisu hektamak mapu mana pibirakadaba nati aduga yambasigi hinglei matamda khoi maseng ngangna bi khona kiba mana warauda basu oisin waina ai hainingi aduga koina su thong lan gidi yambasidi yamnungsi amana badong nai khoi loinei mana machimana magi makha thabni loina matamda yamna samna loina ba haiba tare aduna mipung khodi makse madi hekta tina bangamba hekta machimana onthok bangamba macha onthok bangamba maya onthok bangamba tu magi
ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯕꯨ ꯈꯣꯟꯕ ꯉꯝꯕ ꯑꯃꯈꯛ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯌꯥꯝꯕꯁꯤ ꯃꯥꯡꯈꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯖꯔꯒ ꯌꯥꯝꯕꯒꯤ ꯑꯥत्मा ꯑꯩ ꯅꯨꯡꯁꯤꯕꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯌꯥꯎꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯁꯤꯒꯤ ꯑꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯈꯤꯕ ꯋꯥꯔꯤꯗꯤ ꯀꯌꯥꯃꯨꯛ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯃꯇꯝ ꯑꯣꯖꯥꯅ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯔꯦꯗꯤꯑꯣꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒ ꯄꯨꯟꯕꯤꯔꯝꯕ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯁꯥꯕ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯣꯜ ꯀꯌꯥꯗ ꯃꯌꯥꯝꯅ ꯎꯈ꯭ꯔꯕ ꯃꯃꯤꯡ ꯆꯠꯄ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯀꯌꯥ ꯎꯕꯤꯈ꯭ꯔꯕ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯏꯅ ꯑꯣꯖꯥꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯃꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯈꯤꯕꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯄꯨꯟꯃꯤꯟꯅꯔꯛꯈ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯑꯣꯖꯥ ꯑꯅꯤꯒꯤ ꯂꯥꯛꯈ꯭ꯔꯕꯁꯤꯗ ꯑꯃ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯤꯒꯨꯝꯕ ꯇꯥꯡꯀꯛꯁꯤꯗ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯗꯧꯕꯅꯣ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯁꯤꯔꯒꯗꯧꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯗ ꯂꯃꯟ ꯇꯣꯟꯗꯨꯅ ꯂꯩꯔꯕ ꯁꯨꯝꯅꯒꯤ ꯑꯀꯣꯜ ꯑꯍꯥꯟꯒꯤ ꯋꯥ ꯈꯛꯇꯅꯤ ꯂꯣꯏ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥ ꯀꯥꯏꯅꯕꯗꯒꯤ ꯍꯦꯟꯅ ꯑꯣꯖꯥꯁꯤ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯂꯥ ꯀꯌꯥꯗ ꯑꯣꯖꯥꯒ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯅ ꯁꯤꯒꯨꯝꯕ ꯁ꯭ꯔꯗꯥꯟꯖꯂꯤ ꯑꯣꯖꯥꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯏꯕ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯑꯕꯗꯤ ꯑꯣꯖꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅ ꯍꯟꯕꯤꯔꯛꯇꯨꯅ ꯁꯤꯒꯨꯝꯕ ꯇꯥꯡꯂꯕ ꯃꯅꯤꯄꯨꯔꯒꯤ ꯂꯜ ꯂꯣꯏꯔꯤꯕ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯐꯣꯝ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕ ꯐꯤꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯈꯣꯡꯗꯥꯕꯤꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯈꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯁ꯭ꯔꯗꯥꯟꯖꯂꯤ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯀꯠꯆꯔꯤ ꯑꯣꯖꯥ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥꯎꯕ ꯉꯝꯗꯕ ꯃꯤꯀꯨꯞꯇꯤ ꯀꯌꯥꯃꯔꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯉꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯂꯩꯃꯤꯟꯅꯈꯤꯕꯗ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯕ ꯅꯠꯇ꯭ꯔꯒ ꯇꯧꯕꯤꯔꯝꯕ ꯉꯥꯡꯕꯤꯔꯝꯕ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩ ꯑꯔꯣꯏꯕ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕ ꯂꯩꯕꯗꯤ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯇꯁꯦꯡꯅ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥꯁꯤꯅ ꯕꯖꯥꯔꯗ ꯀꯔꯤꯒꯤꯗ ꯗꯨꯀꯥꯟꯗ ꯀꯔꯤꯗ ꯄꯣꯠꯂꯛꯇ ꯆꯪꯕꯗ ꯑꯁ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣꯒ ꯂꯤꯂꯥ ꯀꯥꯏꯅꯕꯁꯤ ꯃꯇꯦꯛ ꯈꯔ ꯀꯥꯏꯅꯔꯤꯉꯩ ꯃꯅꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯑꯣꯖꯥ ꯂꯤꯂꯥ ꯀꯥꯏꯅꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯧꯅꯦ ꯀꯥꯏꯅ ꯑꯣꯖꯥꯗ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯐꯥꯒꯤ ꯇꯧꯕꯤꯔꯝꯕ ꯃꯤꯁꯤꯡꯗꯨꯅ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯄ ꯑꯇꯥꯕ ꯃꯤꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯇꯥꯕꯗ ꯑꯣꯠ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯤꯂꯥ ꯌꯥꯎꯃꯤꯟꯅꯔꯛꯄ ꯑꯩꯅ ꯃꯥꯕꯨ ꯂꯧꯔ ꯂꯥꯛꯄꯁꯤꯗ ꯑꯉꯥꯡ ꯑꯃꯐꯥꯎ ꯌꯥꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯃꯥ ꯈꯥꯏꯅꯔꯤꯅꯤ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯕꯤꯔꯝꯃꯤ ꯁꯤꯒꯨꯝꯕ ꯐꯥꯒꯤꯁꯦ ꯉꯁꯤꯗꯤ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯡꯁꯦ ꯆꯣꯡꯊꯣꯔꯛꯑꯦ ꯑꯣꯖꯥꯁꯦ ꯁꯤꯒꯨꯝꯕ ꯑꯣꯖꯥꯒ ꯂꯤꯂꯥ ꯄꯥꯃꯤꯟꯅꯕ ꯃꯇꯝꯗ ꯀꯥꯎꯔꯣꯏꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯁꯤꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤ ꯃꯇꯝ ꯄꯤꯕꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤꯁꯤꯗ ꯑꯣꯖꯥ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝꯁꯤꯗ ꯍꯦꯟꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯕꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤꯒꯤ ꯃꯆꯪ ꯁ꯭ꯔꯗꯥꯟꯖꯂꯤ ꯃꯁꯤꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯤꯂꯥꯔꯣꯏ ꯀꯌꯥ ꯂꯥꯛꯄꯤꯔꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯑꯣꯖꯥꯒ ꯄꯨꯟꯃꯤꯟꯅꯔꯝꯕ ꯑꯗꯣ ꯑꯣꯖꯥꯒꯤ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯄꯨꯟꯃꯤꯟꯅꯔꯝꯕ ꯂꯤꯂꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯊꯣꯛꯄ ꯃꯌꯥꯝꯅ ꯔꯣꯕꯔꯠ ꯍꯥꯏꯔꯦ ꯈꯪꯅꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯁꯤꯒꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯤꯂꯥ ꯄꯨꯟꯃꯤꯟꯅꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯃꯇꯝ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒ ꯄꯨꯟꯃꯤꯟꯅꯔꯝꯕꯅꯤꯅ ꯑꯣꯖꯥꯒ ꯄꯨꯟꯃꯤꯟꯅꯔꯤꯉꯩꯗ ꯑꯃꯗꯤ ꯑꯣꯖꯥꯅ ꯈꯪꯍꯧꯗꯅ ꯆꯠꯈꯤꯕꯁꯤꯗ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕ ꯋꯥꯈꯜꯂꯣꯟꯗꯨ ꯃꯌꯥꯝꯅ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯇꯁꯦꯡꯅ ꯗꯥ ꯖꯦꯝꯁ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯀꯔꯤ ꯍꯥꯏꯔꯒ ꯐꯣꯡꯗꯣꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯑꯣꯖꯥꯒꯤ ꯍꯛꯆꯥꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯈꯤꯕꯁꯤ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯃꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ
kari haina awabasi phongdokadabano khangjadre manipur gi parja mayam su ozagi pausi tabada asuki matik nuai to phawbiramgani ngasi si jun gi tarik kunganipan ozagi shardanjali sorat na tarik ahum da leire July ki sorat ki numit ini humni walinge mamang sida ozagi shardanjali numit si khoi mayam lakchabani mayam la iba mayam sigi marakta aiga pumi nazaramba oza Chinglen ipa gumlaba si yauri leiri haidana ai thamoida adum phawi ibai adubu sum koini yengakpada oza si uraktabada ai thamoida su haidinga litana kapningba yamna nungsibam ka phawi tasengna lairik mayam leiruraga parage haidana ka da sangakpada khangkhangokdana yamna ngalamba bluff achobama mutkibagumba ma ai thamoida asagi mutkragadi lairik singdu kramhain pagadage asukpam ngalamba maiduna mutkibada mahaki mahus sinba candle amana wersu bluff masam no wersu ngamoidaba masina pabang ngamoidaba awaba ozadagi koina tamjahoba kayam tamjahoyi ozaga chahi manga turuk punjaringe matamduda adugo hojiksi ozadagi koina tamjage na khalamba mayam ama phagi gi oiro tragic ki oiro action oiro ozada yauriba qualities gun mayam si saithadana loiba nairaroi manipur ki praja mayam su hena khangbira mani oza si asuki madik phaba kari hairaga ozagi gun sing si saithagada no haiba khangjetre wari si ozagi maramda yam sangna ngangjaninge dubu matam si yam sangna logjararoi mayam live oina yingbiriba mayam ozagi atama santina ingna singna lairamlen da leirunaba ozagi thawai mirel na ingna singna lairamlen da potharunaba ekhoi mapugi mafamda koi thomina si haibo afam simatang surgi makedagi thamjari thagachari now sur ngasigi matam sida mafam sida lakpidana aduga diamond radio dasu matam khajitang pidana ozagi paudam biba sigidamak thagachari thank you Housing Matangdamuk, Aquina, Unazaribasi, Iram the Manipur Artists Association, Hanakanava Sumang, Kumay, Sigi Sumang Lilagi Party, Miam Kangarabasigi, Loina Sumang Lilagi, Pambak, the Kwaidigi, Marui Krabadugumba, Laiwe Kraboja Chinglengi, Imung Manu in a Punbiramba, Adugumlava, Nukshizarabagina, Oken, Taudam, Aduga, Nasigi Ozagi, Sadanjali, Sidala Pasida, Okendagi, Wahayamatang Mayam, the community, Oken Han with the Taram Luxury Diamond Radio, Makedigi, Aduga, Equigi. Oza Chinglen ga haibetare aroiba miko phawbada punbiramba artist samoina ozaga chahi haitare season ani punbirame aduga oza sidagi kari kari tambi howi natraga oza sina khanghodana sumna taibang si thadoktuna chatkibada adongi thamoida wat horiba amadi kari kari phawbi bagi haibada miyamda khajiktang share tobi aigi nung sijaraba oza Chinglen ahan boina ozagi mufamda aigi mitkipi Ozagi from the Sadanjali when Kasari Yam Shibo Ozane Hajabatare Equaga to Sunge Wakang Bugam to 2013 English singing at around the Punba Pangjar Kibani Ozaga Quaga Nasip Hauda Ozaga Quaga Punmina Rakpada Ozasi Angang Al Kaidaba Senior Junior Kaidaba Massaging Manau Singbu Yam Nungsina Mapang Dona Yam Nungsina Loina among the Saugandaba aduga lila tambibada adegi lila tambibada natana sanaroga sangapadasu ibunga nangido sishoirene sumaina tawne sumai tawrdi hena phajani masa akhone lila mayadi stage thoke mana khuning kan khalaga aige soibodu yangbiba yamna nuksibo ozani adubu khangudana ozagi matamdu laktana ngasidi mapu khuyada tinkhre ozagumba artist sama mangki base koi manipur sumang lilagi Pambakta Natana Mamigi Taibang the Suyam so Mangjava was Agumba artist somebody more Sinbinabadi Kanasula again Tazadi. The Karigumba, Matangi Mapuk Amada, Sweden was another Taibang Muipo and Pupira Putarabadi, Sumangilagi artist Samoina, Mamigi artist Samoina, Manipuri and Matang Pupiro, Mapugile Konda, English signal lebu, have a simatang was agin upon the Sadanzili in a Kasari was. Tagachari Oken, Masigi Sigumlaba, Quiki Tamosona.
ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗꯒꯤ ꯄꯤ ꯇꯥꯔꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯖꯥꯒꯤ ꯁꯤꯒꯨꯝꯕ ꯁ꯭ꯔꯗꯥꯟꯖꯂꯤꯗ ꯂꯥꯛꯄꯤꯕ ꯂꯣꯏꯅꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯟꯗꯃꯨꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯄꯥꯛꯇ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯅꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯍꯤꯔꯥꯃꯣꯇꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯆꯥ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯍꯤꯡꯂꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯑꯣꯖꯥꯁꯤꯒꯤ ꯃꯈꯥꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯖꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯣꯖꯥꯁꯤꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯉꯁꯤꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥꯔꯣꯏ ꯑꯃꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯣꯖꯥꯅ ꯆꯠꯈꯤꯕꯁꯤꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯕ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯄ ꯂꯩ ꯑꯗꯨꯒ ꯁꯨꯝꯅ ꯄꯨꯟꯃꯤꯟꯅꯔꯝꯕ ꯑꯣꯖꯥ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯋꯥꯔꯧꯕ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯇꯝꯕꯤꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥ ꯂꯩꯈꯤꯗꯕꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯤꯂꯥ ꯆꯠꯅꯤꯡꯉꯩ ꯃꯇꯝ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯐꯥꯒꯤ ꯑꯗꯨꯝ ꯂꯤꯂꯥ ꯆꯠꯃꯤꯟꯅꯕꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯝ ꯇꯧꯃꯤꯟꯅꯩ ꯑꯗꯨꯒ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅ ꯍꯥꯏꯕꯤꯕ ꯗꯥꯏꯂꯣꯛ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗꯕ ꯑꯃꯈꯛ ꯂꯩ ꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯉꯣꯟꯗꯗꯤ ꯃꯥ ꯈꯔ ꯌꯨ ꯊꯛꯄꯗꯣ ꯊꯛꯎꯔꯅꯨ ꯈꯔ ꯄꯣꯊꯥꯔꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯗꯤ ꯀꯨꯏꯁꯨ ꯀꯨꯏꯔꯔꯣꯏꯗꯕ ꯁꯤꯕꯣꯅ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯇꯥꯆꯤꯡꯂꯦꯟ ꯑꯗꯨꯗꯤ ꯅꯪ ꯄꯣꯌꯦꯡ ꯍꯥꯟꯅ ꯄꯤꯊꯣꯔꯛꯑꯣꯔꯥꯅ ꯍꯥꯏꯕ ꯐꯥꯎꯕ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯃꯣꯏꯁꯤꯗ ꯉꯁꯤ ꯃꯥꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨ ꯅꯤꯡꯁꯤꯡꯉꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯏ ꯑꯣꯖꯥꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯤꯌꯨ ꯅꯆꯥꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯀꯅꯥꯗ ꯑꯣꯏꯅꯒꯅꯤ ꯍꯧꯖꯤꯛ ꯑꯣꯏꯅꯐꯝꯁꯨ ꯂꯩꯇꯦ ꯑꯣꯖꯥ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯣꯖꯥꯒꯤ ꯐꯝꯐꯝꯁꯤ ꯀꯅꯥꯅꯁꯨ ꯁꯤꯟꯕ ꯉꯝꯃꯣꯏ ꯑꯣꯖꯥꯅ ꯂꯩꯔꯩꯄꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯈꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯕꯁꯨ ꯂꯩꯕꯤꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯈꯪꯍꯧꯗꯅ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕꯁꯦ ꯊꯃꯣꯏꯗ ꯀꯔꯤ ꯑꯣꯏꯅ ꯏꯁꯥꯗ ꯀꯔꯤ ꯐꯤꯜ ꯐꯥꯎꯕꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃ ꯂꯩꯇꯕꯗꯧꯅ ꯐꯥꯎꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇꯕꯗꯒꯤ ꯍꯦꯟꯅ ꯑꯩ ꯏꯁꯥꯒꯤ ꯊꯋꯥꯏ ꯆꯠꯈꯤꯕꯒꯨꯝꯅ ꯏꯁꯥꯁꯤꯗ ꯅꯨꯡꯉꯥꯏꯖꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯃꯥꯁꯤ ꯍꯤꯡꯂꯤꯕꯣꯏ ꯑꯗꯨꯝ ꯍꯤꯡꯂꯤꯕꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯥꯃꯛ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯖꯩꯅ ꯈꯜꯂꯦ ꯑꯩ ꯊꯃꯣꯏꯁꯤꯗ ꯑꯗꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯅ ꯂꯩꯃꯤꯟꯅꯕ ꯉꯁꯤ ꯐꯥꯎꯕꯗ ꯅꯣꯛꯇꯅ ꯈꯦꯗꯅ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯂꯩꯈꯤꯗꯕꯅꯤ ꯑꯣꯖꯥꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯗꯤ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯏꯁꯥꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯤꯔꯥꯃꯣꯇꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯑꯗꯨꯒ ꯐꯝꯄꯥꯛꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯔꯗꯥꯟꯖꯂꯤ ꯌꯥꯎꯕ ꯂꯥꯛꯄꯗ ꯋꯥꯍꯩ ꯈꯔ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯃꯤ ꯇꯥꯏꯕꯪꯒꯤ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃꯔꯣꯝ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯄꯥꯝꯖꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯣꯖꯥꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯉꯁꯤ ꯑꯣꯖꯥꯁꯤꯒ ꯑꯃꯨꯛ ꯄꯨꯟꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯌꯥꯝꯅ ꯈꯦꯃꯟ ꯗꯦꯕꯥꯟ ꯍꯥꯏꯔꯒ ꯈꯪꯅꯔꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯁꯤꯁꯨ ꯉꯁꯤ ꯃꯐꯝꯗ ꯂꯦꯡꯕꯤꯔꯛꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯄꯨꯟꯃꯤꯟꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥꯔꯣꯏ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯝꯕ ꯂꯤꯂꯥꯔꯣꯏ ꯑꯃꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯆꯠꯈꯤꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯄꯨꯟꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯂꯤꯂꯥ ꯀꯌꯥꯗꯁꯨ ꯄꯨꯟꯃꯤꯟꯅꯔꯝꯃꯤ ꯑꯣꯖꯥꯒ ꯇꯣꯉꯥꯟꯕ ꯀꯌꯥꯗ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯄꯨꯟꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯔꯕ ꯂꯤꯂꯥ ꯀꯌꯥ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯖꯣꯏ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯣꯖꯥꯁꯤꯅ ꯆꯠꯈꯤꯕꯗ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯣꯖꯥ ꯃꯁꯤꯗꯤ ꯖꯦꯝꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯊꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 2ꯗ ꯈꯪꯍꯧꯗꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯇꯧꯔꯛꯏ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯦ ꯍꯥꯏ ꯃꯪꯒꯨꯝꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯤꯝꯁꯇ ꯑꯃꯨꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡꯃꯛꯁꯤ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯈꯔ ꯁꯦꯝꯖꯩ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯗꯕ ꯃꯔꯝꯗꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯁꯤ ꯑꯩꯈꯣꯏ ICUꯗ ꯂꯩꯈꯤꯕꯅ ꯗꯣꯛꯇꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯆꯪꯕꯒꯤ ꯑꯌꯥꯕꯁꯦ ꯑꯩꯈꯣꯏ ꯑꯃꯅꯤꯈꯛ ꯄꯤꯕ ꯅꯠꯇꯅ ꯄꯤꯗꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯪꯕ ꯇꯥꯔꯒꯁꯨ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯟꯀꯟꯁꯤꯌꯁꯇ ꯂꯩꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯈꯪꯉꯔꯣꯏꯗꯕ ꯃꯇꯝ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯒꯤ ꯈꯟꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝ ꯑꯣꯏꯗꯅ ꯑꯣꯖꯥꯁꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯎꯕ ꯐꯪꯖꯍꯧꯗ꯭ꯔꯦ ꯄꯣꯂꯣꯏꯕ ꯐꯥꯎ ꯐꯪꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯎꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯗꯤ ꯖꯦꯝꯁ ꯀꯔꯤꯅ ꯄ꯭ꯔꯃꯥꯟ ꯄꯤꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯅ
ꯌꯥꯏ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯒ ꯃꯥꯗꯤ ꯁꯨꯝꯅ ꯆꯠꯀꯅꯤ ꯈꯪꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯉꯥꯡꯅꯈꯤꯕ ꯁꯛꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯍꯥꯏꯇꯥꯔꯦ ꯀꯌꯥꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤꯅ ꯑꯗꯨ ꯃꯁꯤꯗꯩꯗ ꯑꯣꯖꯥꯁꯤꯅ ꯑꯁꯨꯝꯅ ꯆꯠꯈꯤꯕꯁꯤꯗ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯅꯤꯡꯉꯝꯍꯧꯗꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯑꯣꯖꯥꯁꯤꯅ ꯆꯠꯈꯤꯕꯗ ꯀꯔꯤ ꯑꯣꯏꯅ ꯃꯥꯡꯖꯍꯧꯒꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯛꯇꯒꯤ ꯅꯠꯇꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯕꯥꯛꯇ ꯀꯔꯤ ꯃꯥꯡꯖꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯧꯕ ꯌꯥꯏ ꯃꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒ ꯑꯩꯒ ꯑꯍꯜ ꯑꯣꯏ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯝꯃꯦꯟ ꯐꯝꯕꯗ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯤ ꯐꯝꯃꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯪꯊꯕꯥꯜ ꯑꯣꯏꯅ ꯄꯟꯖꯔꯦ ꯃꯍꯥꯛꯅ ꯅꯨꯄꯤꯒꯤ ꯑꯚꯤꯅꯣꯏ ꯀꯨꯝꯕꯅꯤꯅ ꯃꯍꯥꯛ ꯅꯨꯄꯤꯒꯤ ꯁꯥꯏꯠꯇ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤ ꯐꯥꯒꯤ ꯇꯧꯅꯩ ꯃꯔꯝꯗꯤ ꯍ꯭ꯌꯨꯃꯔꯁꯀꯤ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒ ꯑꯩꯒꯁꯦ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯅꯩ ꯁꯥꯎꯅꯔꯁꯨ ꯊꯃꯣꯏꯗꯗꯤ ꯁꯥꯎꯕ ꯅꯠꯇꯦ ꯆꯤꯝꯕꯥꯅ ꯉꯥꯏꯍꯥꯛ ꯇꯥꯏ ꯑꯗꯨꯒ ꯉꯁꯤꯃꯛꯁꯤ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯣꯟꯗꯣꯂꯦꯟꯁꯅꯤ ꯈꯪꯕꯤꯔꯤꯕꯗꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯖꯦꯝꯁꯅꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟ ꯀꯌꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯐꯤꯜꯝꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯊꯤꯌꯦꯇꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯣꯖꯥ ꯒꯨꯔꯨꯖꯣꯟꯁꯤꯡ ꯏꯆꯦ ꯏꯆꯜ ꯀꯌꯥ ꯑꯃꯁꯨ ꯂꯦꯡꯕꯤꯔꯛꯏ ꯃꯁꯤ ꯃꯥꯏꯊꯣꯡ ꯎꯖꯔꯨꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯤꯡꯉꯝꯍꯧꯗꯕꯒꯤ ꯌꯦꯡꯅꯤꯡꯕꯒꯤ ꯎꯕ ꯐꯪꯉꯔꯣꯏꯗꯔꯥ ꯍꯥꯏꯕꯒꯤ ꯃꯁꯤꯅ ꯋꯥꯈꯜꯁꯤꯅ ꯂꯤꯄꯨꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯎꯏꯌꯦꯅ ꯍꯥꯏꯕ ꯇꯥꯔꯦ ꯖꯦꯝꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯗꯨꯒ ꯑꯣꯖꯥꯒꯁꯨ ꯄꯨꯟꯃꯤꯟꯅꯔꯝꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯁꯤꯗ ꯂꯥꯛꯄꯤꯗꯅ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕꯤꯕ ꯑꯃꯗꯤ ꯗꯥꯏꯃꯟꯒꯤ ꯔꯦꯗꯤꯑꯣꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯖꯦꯝꯁ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯃꯤꯌꯥꯝꯅ ꯈꯦꯡꯃꯟ ꯔꯇꯟꯗꯒꯤ ꯃꯨꯈꯥꯏ ꯍꯥꯏꯅ ꯈꯪꯅꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯂꯧꯖꯔꯤꯕꯁꯤ ꯉꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯊꯤꯌꯥꯝ ꯆꯤꯡꯂꯦꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯅꯥꯎꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯣꯖꯥꯅ ꯂꯩꯈꯤꯗꯕꯁꯤꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯄꯨꯟꯕꯤꯔꯝꯕ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯌꯦꯅ ꯏꯁꯥꯗ ꯈꯟꯕꯤ ꯑꯗꯨꯒ ꯏꯁꯥꯗ ꯀꯔꯤ ꯐꯤꯂꯤꯡꯁ ꯂꯩ ꯑꯣꯖꯥꯁꯤꯅ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤꯗ ꯉꯁꯤꯁꯤ ꯑꯣꯖꯥ ꯂꯩꯈꯤꯗꯕꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯑꯣꯖꯥꯅ ꯃꯄꯨꯒꯤ ꯂꯩꯀꯣꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯨꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯃꯤꯠꯅꯤ ꯇꯁꯦꯡꯅ ꯑꯣꯖꯥ ꯂꯩꯈꯤꯗꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯀꯔꯤꯅꯣ ꯍꯪꯉꯒꯗꯤ ꯑꯩꯒ ꯑꯣꯖꯥꯒ ꯂꯥꯞꯅꯈꯔꯦ ꯑꯣꯖꯥ ꯎ ꯐꯪꯉꯔꯣꯏ ꯈꯟꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯏꯕꯪ ꯐꯝꯄꯥꯛꯁꯤꯗ ꯀꯨꯝꯍꯩꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯤꯇꯪ ꯎꯠꯆꯗꯨꯅ ꯆꯣꯡꯖꯔꯤꯕ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯔꯒ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯗ ꯊꯥꯡꯉꯨ ꯁꯤꯗ ꯇꯧ ꯁꯤꯗ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯈꯤꯇꯪ ꯇꯝꯕꯤꯔꯝꯕꯗꯣ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯆꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯑꯩꯒꯤ ꯏꯇꯤꯛ ꯑꯩꯒꯤ ꯒꯨꯟ ꯑꯩ ꯀꯔꯤꯃꯇ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯣꯖꯥꯁꯦ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯣꯖꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯤꯂꯥ ꯄꯨꯊꯣꯔꯛꯄꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯊꯤꯔꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯃꯆꯥ ꯑꯩꯅ ꯂꯤꯂꯥ ꯊꯣꯛꯈ꯭ꯔꯒ ꯑꯣꯖꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔ ꯂꯩꯒꯗꯕꯁꯦ ꯃꯆꯥ ꯑꯩꯅ ꯆꯣꯡꯕ ꯐꯝꯄꯥꯛꯇ ꯎꯔꯒ ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯏꯕꯨꯡꯉꯣ ꯆꯪꯉꯧ ꯂꯥꯎ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯣꯖꯥꯅ ꯑꯩꯕꯨ ꯁꯦ ꯄꯥꯈꯠꯀꯅꯨ ꯑꯣꯖꯥ ꯍꯥꯏꯒꯦ ꯁꯨꯃꯥꯏ ꯉꯥꯡꯉꯨ ꯁꯨꯃꯥꯏ ꯇꯧ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯗꯣ 100ꯇ ꯑꯩꯅ 20% ꯈꯛꯇꯪ ꯑꯣꯖꯥꯒꯤ ꯃꯒꯨꯟꯗꯣ ꯑꯩꯅ ꯄꯨꯊꯣꯛꯑ ꯇꯧꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯁꯨꯃꯥꯡꯗ ꯐꯝꯄꯥꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯍꯨꯏꯗ꯭ꯔꯣ ꯃꯨꯛꯈꯥꯏ ꯍꯥꯏꯗꯅ ꯈꯪꯅꯕꯤꯕꯅꯦ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯨꯛꯈꯥꯏ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯗ ꯈꯪꯕꯤꯔꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅ ꯑꯩꯕꯨ ꯂꯤꯂꯥ ꯇꯝꯕꯤꯒꯗꯣꯏꯅꯣ ꯀꯅꯥꯅ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯤꯒꯗꯣꯏꯅꯣ ꯑꯩ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯋꯥꯏ ꯑꯩ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯣꯖꯥꯅ ꯃꯄꯨꯒꯤ ꯂꯩꯀꯣꯟꯗ ꯏꯪꯅ ꯆꯤꯡꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕꯤꯌꯨꯀꯣ ꯑꯣꯖꯥ ꯅꯁꯥꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ ꯅꯁꯥꯅ ꯈꯣꯏꯔꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯤꯂꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯄꯨꯟꯃꯤꯟꯅꯔꯝꯃꯒ ꯂꯩꯈꯤꯗꯕꯗ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯁꯨ ꯃꯨꯛꯀꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ
ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯅꯤ ꯀꯞꯄꯅꯤ ꯅꯣꯛꯄꯅꯤ ꯇꯥꯟ ꯆꯥꯗꯅ ꯇꯥꯗꯒ ꯑꯩꯒꯤꯁꯤ ꯑꯩꯈꯣꯏ ꯇꯥꯕꯨꯗꯤ ꯍꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯤ ꯃꯣꯏꯒꯤ ꯍꯦꯝꯂꯦꯠ ꯃꯁꯥ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯔꯦꯅ ꯀꯥꯡ ꯃꯅꯨꯡꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡꯗ ꯑꯩ ꯂꯤꯂꯥ 4-5 ꯑꯩ ꯆꯥꯛꯊꯦꯛꯄꯤꯗ ꯂꯤꯂꯥ ꯀꯨꯝꯖꯈꯤ ꯃꯗꯨꯗ ꯑꯩꯒ ꯇꯥꯗꯁꯤꯒ ꯂꯣꯏꯅꯖꯕ ꯍꯥꯟꯅ ꯁꯛ ꯈꯪꯅꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯅ ꯂꯣꯏꯅꯖꯕꯗꯨꯅ ꯑꯃꯅꯤ ꯂꯤꯂꯥ ꯄꯨꯟꯃꯤꯟꯅꯔꯒ ꯂꯤꯂꯥ ꯐꯤ ꯁꯦꯠꯐꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯀꯥꯏꯁꯦ ꯑꯗꯣ ꯌꯥꯝꯅ ꯃꯤꯇꯤꯛ ꯃꯤꯔꯧ ꯌꯥꯝ ꯈꯪꯕ ꯑꯗꯨ ꯃꯤ ꯑꯩꯈꯣꯏ ꯃꯤꯌꯣꯛ ꯃꯤꯌꯥꯟ ꯀꯩꯅꯣ ꯃꯤꯁꯦ ꯌꯥꯝꯅ ꯂꯣꯏꯅꯕ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯦꯡꯅꯖꯈꯤ ꯑꯁꯤ ꯃꯇꯨꯡꯗꯅꯤ ꯑꯩ ꯂꯤꯂꯥ ꯇꯣꯛꯑꯦ 2012 ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯇꯣꯛꯆꯔꯒꯦ ꯄꯣꯊꯥꯖꯔꯒꯦꯅ 11-12 ꯁ꯭ꯋꯥꯏꯗꯒꯤ ꯑꯩ ꯄꯣꯊꯥ ꯂꯩꯕ ꯃꯇꯝꯅꯤ 13ꯗ ꯂꯤꯂꯥꯁꯤ ꯌꯥꯎꯃꯤꯟꯅꯗ ꯌꯥꯗꯦꯅ ꯃꯥ ꯂꯥꯛꯑꯦ ꯑꯗꯨꯃꯛꯁꯨ ꯃꯥ ꯂꯦꯡꯕꯤꯔꯛꯄꯗꯨꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯟꯈꯤꯕꯗꯨ ꯏꯁꯣꯔꯅ ꯎꯕꯤꯔ ꯃꯥꯅꯦ ꯐꯔꯦ ꯀꯩꯗꯧꯒꯅꯣ ꯆꯍꯤ ꯑꯃꯅꯤꯗꯤ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯂꯤꯂꯥ ꯄꯨꯟꯃꯤꯟꯅꯖꯕꯅꯤ ꯃꯇꯝꯗ ꯃꯥ ꯅꯤꯁꯥ ꯄꯁꯥ ꯀꯔꯤꯝ ꯆꯥꯗꯦ ꯁꯤꯒꯨꯝꯕ ꯅꯤꯁꯥ ꯄꯁꯥꯁꯦ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯑꯍꯜꯁꯤꯒꯤ ꯃꯁꯥ ꯅꯥꯟꯕ ꯑꯗꯨꯒ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯤ ꯍꯪꯒꯣꯏꯖꯕꯁꯦ ꯑꯉꯛꯄꯅꯤ ꯑꯗꯨꯕꯨ ꯂꯣꯏꯔꯝꯗꯥꯏ ꯃꯇꯦꯛ ꯈꯔꯗꯣ ꯃꯥ ꯈꯖꯤꯛ ꯑꯩꯅ ꯁꯤꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯏꯌꯥꯝꯕꯗ ꯂꯥꯟꯕ ꯈꯔꯗꯤ ꯑꯩ ꯂꯩꯈ꯭ꯔꯦ ꯑꯩ ꯈꯨꯠꯃꯛ ꯊꯥꯗꯦ ꯍꯥꯏꯕꯗ ꯉꯥꯏꯈꯤꯕ ꯃꯔꯝ ꯍꯥꯏꯕꯁꯦ ꯏꯜꯂꯛꯇꯕꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯄꯨꯡ 2ꯗ ꯍꯧꯒꯗꯕꯁꯤ ꯄꯨꯡ 5 ꯐꯥꯎ ꯂꯥꯛꯇꯕ ꯊꯧꯕꯥꯜꯗ ꯑꯩ ꯍꯥꯠꯀꯦ ꯇꯧꯀꯥꯟꯗ ꯑꯩ ꯊꯦꯡꯉꯀꯥꯟꯗ ꯃꯤꯍꯨꯟ ꯇꯛ ꯅꯦꯛꯑꯒ ꯂꯥꯛꯑꯦ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯕꯥꯕꯣꯛ ꯃꯌꯥꯝꯒꯤ ꯃꯩꯁꯥꯗꯣ ꯑꯩ ꯀꯣꯛ ꯃꯆꯥꯁꯤꯗ ꯄꯨꯕ ꯉꯝꯃꯛꯇꯕ ꯃꯇꯝꯗꯨꯗ ꯑꯩ ꯃꯥꯏ ꯃꯁꯛ ꯎꯀꯥꯟꯗ ꯑꯩ ꯅꯪ ꯑꯁꯤꯗꯤ ꯂꯤꯂꯥ ꯇꯣꯛꯈ꯭ꯔ ꯆꯠꯂꯣ ꯅꯪ ꯂꯤꯂꯥ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯗꯨ ꯑꯩ ꯃꯌꯥꯝ ꯃꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯤꯁꯤꯅꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏꯅꯅꯦ ꯄꯥꯡꯗ꯭ꯔꯕ ꯅꯆꯥ ꯅꯅꯥꯎ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯇꯥꯗꯕꯨ ꯃꯥꯂꯣꯝ ꯊꯝꯃ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯇꯥꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯇꯥꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯐꯥꯠꯇꯅ ꯅꯪꯅ ꯆꯠꯈꯤꯕꯁꯦ ꯂꯩꯍꯧꯔꯤꯕ ꯅꯆꯥ ꯅꯅꯥꯎ ꯑꯩꯈꯣꯏꯗꯗꯤ ꯏꯟꯊꯣꯛꯅ ꯑꯋꯥꯕ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯑꯃ ꯑꯩꯈꯣꯏ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯄꯤꯔꯝꯃꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯅꯅꯥꯎ ꯑꯩꯉꯣꯟꯗ ꯅꯪꯅ ꯊꯣꯡꯒꯠꯄꯤꯔꯤꯕ ꯄꯣꯠꯂꯨꯝꯁꯦ ꯑꯩ ꯄꯨꯕ ꯌꯥꯝ ꯋꯥꯅꯤꯅꯦ ꯇꯥꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨ ꯂꯩꯔꯝꯗꯅ ꯃꯤꯑꯣꯏ ꯄꯣꯛꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯕꯥꯛꯇ ꯑꯃꯨꯛꯇꯪ ꯆꯣꯡꯉꯗꯨꯅ ꯃꯤꯌꯥꯝꯕ ꯑꯃꯨꯛꯇꯪ ꯄꯦꯜꯍꯜꯂꯛꯈꯣ ꯇꯥꯗ ꯄꯨꯝꯅꯃꯛ ꯃꯊꯪꯗ ꯌꯥꯝꯕ ꯆꯤꯡꯂꯦꯟꯒ ꯌꯥꯝꯅ ꯀꯣ ꯑꯦꯛꯇꯔ ꯑꯣꯏꯅ ꯂꯤꯂꯥ ꯇꯧꯃꯤꯟꯅꯔꯝꯕ ꯌꯥꯝꯕ ꯏꯄꯥꯌꯥꯝꯕ ꯈꯨꯃꯟ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ ꯁ꯭ꯔꯙꯥꯟꯖꯂꯤꯒꯤ ꯋꯥꯔꯣꯜ ꯈꯔꯗꯪ ꯇꯦꯟꯇꯛꯅ ꯊꯝꯕꯤꯅꯅꯕ ꯉꯁꯤꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯌꯥꯝꯅ ꯃꯁꯛ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯌꯥꯝꯕ ꯆꯤꯡꯂꯦꯟ ꯊꯤꯌꯥꯝ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯕꯤꯕ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯁꯤꯕꯨ ꯏꯌꯥꯝꯕꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯒꯤ ꯐꯝꯐꯝ ꯂꯥꯡꯁꯤꯡ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯁꯨꯞꯆꯟꯖꯔꯒ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯐꯣꯝꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯟꯗꯣꯜ ꯏꯆꯦ ꯏꯆꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯗꯣꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯡꯗꯁꯨ ꯏꯌꯥꯝꯕꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯥꯛꯄꯤꯈꯔꯦ ꯏꯌꯥꯝꯕꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯤ ꯊꯥꯒꯠꯄꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯇꯦꯛ ꯈꯔ ꯂꯤꯂꯥ ꯌꯥꯎꯃꯤꯟꯅꯈꯤꯕ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯌꯥꯝꯕꯁꯤ
ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯁꯨꯝꯕ ꯉꯥꯛꯇꯅꯤ ꯏꯌꯥꯝꯕꯁꯤꯗꯤ ꯃꯍꯥꯛ ꯑꯃ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯄꯥꯛꯁꯦ ꯏꯍꯥꯡ ꯍꯥꯡꯉꯕꯒꯨꯝ ꯎꯏ ꯈꯜꯂꯤ ꯋꯥꯈꯜꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯁꯨ ꯍꯥꯡꯉꯕ ꯎꯏ ꯈꯜꯂꯤ ꯄꯨꯛꯅꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯌꯥꯝꯕꯁꯦ ꯂꯤꯂꯥ ꯇꯤꯟꯅꯔꯛꯄ ꯌꯥꯎꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯂꯧꯊꯣꯛ ꯀꯣꯏ ꯂꯩꯇꯕ ꯏꯌꯥꯝꯕꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯁꯥꯎꯕ ꯂꯩꯗꯅ ꯃꯤꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯆꯩꯕ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯌꯥꯎꯃꯤꯟꯅꯖꯔꯛꯄ ꯃꯇꯝꯗ ꯏꯌꯥꯝꯕꯁꯦ ꯊꯦꯡꯅꯈꯤꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯀꯌꯥꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯄ ꯅꯨꯃꯤꯠ ꯀꯥꯡ ꯃꯔꯛꯇ ꯆꯥꯗ ꯊꯛꯇꯅ ꯇꯨꯝꯒꯗꯕ ꯀꯌꯥ ꯇꯨꯝꯗꯕ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯣꯛꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯏꯌꯥꯝꯕꯁꯦ ꯂꯤꯂꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯒꯦ ꯍꯥꯏꯕꯕꯨ ꯂꯤꯂꯥꯒꯤ ꯐꯤ ꯁꯦꯞꯄꯦꯝ ꯍꯦꯛ ꯌꯧꯕꯗ ꯂꯤꯂꯥꯒꯤ ꯊꯣꯛꯄ ꯅꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯀꯞ ꯇꯧꯅꯅꯕꯒꯤ मागी थौरांसे हेक यौबगा माइदे मेकअप तौननबा कोई हापबु ओइरो अमबु ओइरो हेक फमदबगा मा थौरांग तौगिने नंगनबु थोलकने मयाइदा लीला तौमिनो मतम कयाम याम नुंगाइगे हाइबबु मना ओइबे खोइना सोइरबा मतमदा हेक्ता सुमेंखत पंगम प्रजन सम माइंस याम लैबा हाइब तारे याम सिगी तोंगानबा ताइबंग पानी मपु माना सेंबिरकबा पिथोरकबा मागी मतिक मयाइ सिना अखोइ सिंखतबिबा हाइता खोइ असोइबो मेंखतबिबा अदुगा लीलागी फिसेम चंगागा खुदो मिने थिलगा वा मत सुंगांगांगदना मादे सुनोक नोक्तबा मागी मतौदुरा खोइना वादा वादा नोकपा हाइबदी मागी मोंगदना नंगना हुजिक सोइबदो कमाइ तौरिनो अदुनी मान हाइदो अदुदा खोइना नोइबा अद माना खुदो मिदंग सिंगगा तोखिबा अद मानगा तौबा सादा थक्तना हिंगदा चमिनबा मिनबा यामदो मबुक थलमोय जानिंग मतमदा चाब मया फंगिदे सुमांग लीलागे आर्टिस्ट सिदी याम नुसिबा मना अखोइ खुदोंग थिबा मया अमा अहिंगदा चटपनी सा कई थेंगनबा याय यामना सिखाबीदगिना खरबम बाजार भो लाकपा इसे हलकपा इसे अहिंग अथेंगबदा मी पुनमना थोंगान भाव थोकपा ngamद्रब मतमदा यामदि चटलिने आई बाजारदैना उचेकोन बौ चटपसे आई कीयेब हाइबदी मतम अमदा हौजिकति खरबु फरे यामना अंगकपा किनिंगाई ओइबा अमना ओयता हातोमबदसु हुंतोमबदसु करिमता हाइनद्रबा कनानो खंगनद्रबा मतमदुदा यामगा खोइ लीला सानबा हाला कांदा यमयमदा हन्नरिबने मामबुक लामगी बनी लामा मतमना मा चाबा फंगिदे बनी भैया मत ए खोजुनी लीलाबु पामजबनीना अखोइ ngawri बनी लीलादा ngawri नि पैसागी नति लीलादु तौजरगा ngasiगी ऑडियंस सिंगना खुबा खोबदो थागत पिरकबदो याम सिंगलेदगा तव एक्टिंग दो दुगा आइदे हाइदना नोबदो मदुगी नुंगाइबदुनी पैसा याम फंगबदु नति लीला यारगु पैसा कयाम याम फंगदना करमना फुरा दोलाल अवांग सादुइनो नति पामजबदु ngawriबिना आर्टिस्ट म्याम मांगलेरागी आर्टिस्ट याम नुसी पैसासु यामना फंगब नति मयामनदि पैसा यामा फंगमगदौ मालंगनी फंगदे इमुंग मनुंगी साइसुगी बहु कोनब नति तमाइ तौने यामबसी ममांगदा ताकपिगिबसिंग दैना हंजल हंजन हाइरुबगी तमांगना निमिंगांबिगदब मयामसु खंगै मयाम लैबिरी आइबु ngasiगी याम नुंगाइरबा नुमित असिदा हाइबदी यामगी युम्बसिदा लाक्सबा फंगबगी नुंगाइबा हाइबा तारे नान मखै ऐसि याव पंगदबा खुरा अमा लैतबदगी याम लैते तारगसु लाकपंगम जगिद्रेबा आइदि ngasi याव पंगजबसि याम नुंगाइबा हाइबा तारे ngarang han sora loigere khoi kura mak aduna se na thobadi changnati haibada lakchadabagi ngasi lakpa nangbasigi nungai jabaduni aibo manipur state sumang la council na ila yaumin rambagi damakta yambasigi maramda khaitang hairarau haidana kauksan bibasai
Manipur State Sumangla Council bu thagachari loinana leihidraba manung matam sadana koi pudimak thadu aga chatkraba yamagi thawai nugsaduna mapu magi manaka leiba matamda awa haibado amatta yaudana nungaina leiba oresinu haibjaraga matang asida kurumjari thagachari ngasigi thoroma sigi da magaduga Diamond Radio ki oina Diamond Radio tabiriba family haitare tonga tongan ba Manipur ki kachin koya da leibiriba singna oja Chinglen gi leikhida basina maram orakanda koi gi imung manung da ngamjaba khara haitare radio tana oja Chinglen gi lila kaya phambakta yengbirakpa loinana radio sida so oja gi lila kaya tabirakpa do oja Chinglen gi mafamda ngamjaba khara khara radio tabiriba listener singna Manipur ki kachin koya de gi amadi Manipur gi mapanda leibiriba miyoi singna ngamjaba paisa kharga Pibirei masih punna aikoi na ngasi mafam sida live tawjariba Diamond Radio na aduga masigumba thorum sida aduga imung manung da khajiktang aikoi na mateng pangna na ba honajari maming oina khajiktang lauthok chage parakhung jindagi ima sumati mateng pangbirakpa pukhaudagi ima mema aduga likla ningthaujam bamdiardagi rasi amarmotum abema singjamaidagi subadani kakchingdagi thoi aikoi Thangmai banda leiba adubo hauji Nagaland da leiba thangmai bandagi memi aduga Swami Maisnam Arun Chandam Sandhyarani tian tha Bisorjit Nepra Kainahal Hairo aduga Taton Samom Somola loinana Laisram Biju Charang Patagi ojaga munatinaram bani haina takpira papabung ama aduga Ganashyam Charang Patagi pabung asina ahong sangbam aduga Kaisam Joy aduga Irom Dines amadi family loinana Bimola Kekrudagi Irungbam Devika Haibung Tenthadagi Imo Maitei Laifrakpam Mayalikaidagi aduga Lairangton Memcha Mema Ohong Sangbam aduga Lamnganbi loinana Mapuroiba Sagar Kurkuldagi Gita Kuraijam Uripok Polem Lekaidagi Wabagai Kadajitagi Namaira Pam Menau Loinana Laisram Amuba Moirang Thim Binarani Kasar Singer Bol Kaitel Kasar Degi Adu Assam Golagatagi DZ Haiba Miyoi Singh Loinana Mingsi Adu Kimati Gam Kre Loktok Chabada Khudong Chadre Tension Jaraga Haiba Miyoi Singh Asina Diamond Radio Tana Ozala Kidre Haiba Pawma Tabadagi Akoino Radio the Sandok Chabo Ozaki Akhannaba Thoromamada Saruk Yabiri Singna Diamond Radio Gi account Hariba Peshadi Gamdana Khajik Ozaki Ngamjaba Imung Manungi Mateng oinana nabagidamagta masi pibirakpani loinana khudong sabasi lojaraga imung manungi haujik daita lobiribo jagi sak sonana bagi mathang thorom pangthokpada sijenagadaba oina sijenajanaba imung manungi miyoy amatang lengthokpiraga hairiba Diamond Radio gi case asi khudol tamjage aduga sai mai aida sanction bisi amukana kagumdaga khanganjage akoigi yamba Chinglen lekhidabada artist punan namaki condolence ki wahai ga loinana magi maramda khana neinaba haiba tare